Kharambai faida tharamba popising jedwebna yanthanaba honaringayda Kuki Nongmei Kapthorkpadagi Khut Thoknakhre ngasi ayuk pung 3 ki minini phurum tabada Imphal West ka lonariba Kangpokpi district ki manung sanba Singda dam ki makhada leiba Kharambai faida thariba popi pabi sing jedweb ki kangbuna yanthatnu manghanaba honaringayda Kuki khunai paiba singna Nongmei Kapthorkpadagi akan mawongda nakal anina Khut Thoknakhre thawdok adugi matangda jedweb ki maikaidagi thadorkiba statement amana hairibana ngasi Khut Thoknabagi thawdok adu Jelerong Singh Pari Puri ki lam oriba jaga singda Kuki singna popi pambi thajanba lambi semjinba amasung sugi kem sanaba honariba sing adugi mayukta satakhiba operation gi manung sanani thawdok aduda Kuki Militant sing maikaida miyoi ahumari yamna thina asopan nanglamba yai haire amaromda nakal ani ki marakta Nongmei kapnabagi thawdok aduna maram oiraga Imphal West district ki Kangpokpi ka lonariba mafam amada leiriba miyami painaba poknakhi lonena Nongmei kapnaba aduda mafam aduda ahenba security force ki kangbo sing tu thomjilakpadagi nakal anina Khut Thoknaba adu lepki thawdok aduda nakal ani ki marakta asopan yaukibra haibadudi press na chapchana khangba ngamdri Kuki NP Southwest Southern Hills amasung Kharambai Village Authority na thadorpa tongan ba cherol singda hairibana ngasi pung tarerom taba matamda sakhangdaba khulai paiba singna khuladugi manungda explosive device sangna Nongmei round camera kapsinduna landara khibani thawdok aduda kanagumba amata asopan yaukibudi leite adubo yum camera amangata thoki nupi angang sing mipaina duna khul thadokna duna chenakhi ngasi sathaki ba ite adu mafam adugi law and order da chauna kaiba piba thawdok ama oibana thawdok adu yaba ngamloi asigumba hingsa ge thawdok sing asina mara leitaba miyoi singi punsida khudong thiba thonbada natana karum ki irang leiriba state asida hena ongkhanabagi phibam lakpa yai thawdok asina santi oina leijariba miyamda aki tuzungba kya faholle maramaduna thawdok asida chenariba sing masak khangdoktuna leibak asigi leiriba law singi makhada chapchaba action lakhotnaba dabi tawri haiki thawdok adugi matangda JDF ki Ministry of Information and Publicity na thadorokpa chirolamana hairibana JDF ki arm wing ama oiriba Jelarong Tiger Force na Kuki underground singi mathakta sathaba operation gi manung chana ngasi ayupung 3 ki minini phurum tabada Sadar Hills Kangpokpi ge Kharambai faida Khut Thoknabagi thawdok adu thokibani thawdok aduda Kuki ki kedar ani ahum tamthina soklamba yai operation aduda yauruba Jelarong Tiger Force ki kangbusing kemda asoengam yauktan halakre thawdok adu Jelarong NP traditional territory da aina yadabam thawong ya satharakpa yauna sugi makhada unauthorized oiba camp sing sagalakpa German road amasung Tiger road haina lambi semjilakpa ain kaina popi tharakpa separate administration ki demand ki topographical map da Jelarong NP ki traditional territory yauksilakpa sing asi yamna haksana lawraga ngasi action adu sathakibani Kuki singna makoy masak khanglaba native land apama tawda athingba leite adubo Jelarong NP traditional ancestral territory manungda Kuki gi lamamata leite JDW ki maikai Jelarong miyam lamam sung lantum chapchan ngak sen gani lunena makoy area khopsin naba honarak tanabasu akanba warning tawri hairi Kanglup ki irang manung da thokhiba naked pedet ka mari lenana CBI na miyoi tarukis mathakta charge frame tawkhre hokiba sahili singni kunga humdoi gi me ahumdagi thorakiba Kanglup ki irang gi manung da nupi ani bu miyam gi mob amagi mamangda naked pedet satakhiba thawdoka mari lenana Guwahati ki special CBI court na thawdok atuda chenaba miyoi taruki mathakta charge frame tawkhre hairi pawasina makhata na hairibana naked pedet ki thawdok aduka mari lenana Guwahati ki special CBI court aduda charge frame tawkhraba miyoi taruk asiyangna atopa miyoi khargi mathakta trial sathaduna lakhibani thawdok asi Manipur da thokiba Kanglup ki irang ge manung da khwairigi sathiba crime amani irang adugi manung lisingni kunga humdoi gi me mari da nungthil pobopta nupi anina kengrep sathaki aduga makhoi ani gi manung da amagi mari mata gi miyoi ani aman hatkhi case asiga mari lenana CBI investigation satraba matung da trial adu sathakibani central government gi maikai dige nupi sing da sathaba tongan ba crime taraga mapan police ki amri de khulai lutau kibi case ahum mi hatkhiba gi case ani riot kidnapping amusung criminal conspiracy mari lainaba case amamam yauna pun FIR kunga lakotuna mari lainaba agency sing da sinadun investigation sathaba horakhibani Kanglup ki irang manung da nupi ani da naked per sathakhiba thawdoki matang da CBI na sathakhiba investigation aduga mari lainana hokiba irai numit sathakhiba hearing amada special judge Satra Bukhan Gogoi gi maikai digi mara laiba miyoi taruk adu court asida trial sathargani haina ruling piki adubo irai numit sathakhiba hearing aduda Manipur digi video conferencing kuthang da accused ki maikai digi thawdok tu makhoi mara laite haina sandok na thamladuna prayer tawkhi adubu CBI gi prosecutor Syamjit Sharma gi maikai di case asigi matangda CBI na sathakhiba investigation da masigi matik saba material sing amusung prima facie kya chapchana fangle haiki adubu defense ki lawyer gi maikai di charge sheet asigi offense ki list da evidence sing asigi matangda warrant charge amta yaude haina argument bi khi nakal ani gi submission sing adu taraba matungda court ki maikai di naked perit ki thawdok sigi mari lenana hojik Manipur Central Jail sajwada lairiba Huirem Herodas Mite Ningomam Tomba Elias Tomchin Jumlembam Ziman Elias Nauksa
Allies Sana amasung Pukri Hongbam Suranjoy Maitei Hairiba accusing asi physical protection amasung SARS asi sign tawnamagidamagta January 13 Guwahati da sip torkadabni haina ruling piki narco terrorist haibasi tasigna kanano hairabadi Indiana Chkthak Hulaga Michamda Onsinduna Nongmei Kaphaliba khulai paiba terrorist sing adubuni YK Dhiren Masagi Mazati Michamda proxy army sijanatuna Michambu namsinaba honaba leng otpa ngamhandanaba amadi ot naibagi thong sathaba haibasi malemda India khakta oiramgani narco terrorist haibasi tasingna kanano hairabadi Indiana Chkthak Hulaga khulai paiba terrorist adubuni makoina Michamda Onsinduna Nongmei Kaphali amadi miot mini secretary haina United Committee Manipur ge president YK Dhiren Phongdokhre wafam asi United People's Front na sinduna ekoi amuk hana khunta haloisi haiba pandamda satharakliba sahi tere khuntak paningsing thanonggi manung sanna motorcycle rally paujal puduna mapong kya da satpagi manung sanna wabakai lamkai da pangthokpa myang yumi from da phongdok khibani ngasi Moirang college tagi lamthakiba paujal puba motorcycle rally adu kumbi kaithel wangu lamkhai waugai kaithel kaksing kaithel wangjing kaithel thawal kaithel yairipo kaithel khongba kaithel phawduna lakpaga loinana myang yumi from ama district corner meeting na singba su pangthoklaba matung Manipur college singjamai da lamtungpham oikhi Hongsat adubu hianglam wabukai mera paibi singna wabukai lamkai da oktuna pokning thogatpaga lonena miyamgi mifam pangthoki maduda UCM gi president YK Dhiren phongdoki bada Manipur na India gi saruk ama oiraba matungda kari phibam da leibagi haibasi nainaminasi thorakleba irang asida oiriba phibam sing asi ekoi puna khangminaba changi India gi citizen oiriba ekoi da lengakna thadokpa proxy army singna otnaiba masagi lengake makada leiriba miyamda mafam amadagi hendo handana thamba yeknaba gum khanba asi malemge manungda India lenga khaktani narco terrorist haibasi tasingna kanano hairabadi Indiana Chkthak Hulaga thamba khulai paiba terroristing adubuni makoina Michamda Onsinduna Nongmei Kaphali amadi miot mini secretary asigumba kaya asi ekoina khangminaraga thengnaminaba changi haiki mahakna makhatana hai Lisingani kunga humdogi mi ahumdagi thorakliba irang asida kana yauksinbage kanana lona thukna mateng pangsli yeknabasi kanano khangdok patangai fade madu khangna thabak tawdragadi ekoi masel oina amaga onsinaduna Manipur kangkhong saigani Indiana ekoi gi lairi watoksing asi solution prokna bo honagani haina ngaibagi mahut ekoi isana honaba mathau tai ekoi masel khananaba mapangan kalaba forcing na thawoina honarakli sahi tare khundakpa matokramna thoki haibadu ningsingduna ekoi yeknabagi langda thudana Manipur kananabagi amat oina honaminasi haiki mafam aduda UPF Manipur gi president Nongthombam Rupachandra advisor W second Khomdram Ratan Lamkhai Lerembi nupi sakot thorang lup hianglam wawkai ki president Yumnam Ongbi Mangi Devi amade member Songtham Ongbi Sanahan yaungna wawkai amade hianglam mera paibi gi mioi kaya su saruk yaki khongchatsing aduda ekoi amuk puta haloisi ekoi gi tungi laibak lebasi yeromi singi apunba Manipur khunai semlasi long live Manipur long live UPF haiba khulausu miyamna amatto ina lawminakhi India ki karamba logi makada Manipur buffer zone semlibano haina India ki home ministry da RTI Thakre MP Bimol Manipur ki MP amana Manipur ki mafam amada sangba yade buffer zone haina hairiba mafam asi karamba India ki karamba logi makada chanhangadoribano haina India ki home ministry da RTI Thakre haina Manipur inner constituency ki MP Dr. Angomsa Bimol akoizamna phongdokhre wafam asi ingasi se and dance academy da Manipur ke theater ki lamyan padamisri naba warepa ki homlak suba laikhidaba kumun thoram da saru yakiba MP Angomsa Bimol koizam da pangmising hangba wangye pa humpiradun haikibani mahakna makata na hai Bisnupur district ki manung sana laiba saiton ngano konda thokiba ukdoka mari lenena yengsin basat ki khongsita sentient force na buffer zone area amani haina MP masamang amadi area adubu koleba state force ki OC forward sangba thingjiliba as India ki karamba logi makada thingjilibano Kanagi executive authority na order thoklaga buffer zone asi semlibano haina hangba RTI ama union home ministry da thakre pakum adu miyam su ngaminasi lebak miyam su hangadaba nainaga da wahang kya amadi hangdana lairi ngasi fawba thaidokna praja miyambu lengak pairibasingna humduna pubudongna salibasi yamna laibak thibani haiki mahakna makatana hai mahakna governor ga unaba matamda Manipur gi hausi oiriba law and order asi enforce tawbada sentient force army oithokloi Manipur police sing su izat laina thongna haptuna hingat hanba matamda da oithokuni haiba wafam asi thamki adubo governor su ta tawduna lairi India gi karamba logi makada buffer zone semlibano kanagi legal authority gi makada semlibano buffer zone sing asi thugaidi makai IDP sing amadi laibak miyam gi oiba free movement asi phangba ngamloi daribani haibasi khang
ꯈꯪꯃꯤꯟꯅꯅꯕ ꯃꯤꯌꯥꯝꯁꯨ RTI ꯊꯥꯗꯨꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯆꯪꯁꯤꯟꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯑꯣꯖꯥꯅꯕ ꯋꯥꯔꯦꯞꯀꯤ ꯂꯩꯈꯤꯗꯕ ꯀꯨꯝꯑꯣꯟꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ TA ꯁꯩꯇꯕ꯭ꯔꯇ ꯂꯣꯛ ꯁꯚꯥꯒꯤ MP ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯂꯥ ꯀꯣꯏꯁꯝ ꯋꯥꯡꯈꯩ ꯑꯁꯤꯒꯤ MLA ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯆꯤꯐ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯑꯃꯗꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯗꯨꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯟꯇꯦꯝꯄꯣꯔꯔꯤ ꯊꯤꯌꯦꯇꯔ ꯏꯟ ꯃꯅꯤꯄꯨꯔ ꯑꯦꯟ ꯅꯕꯁ ꯂꯤꯒꯦꯁꯤ ꯍꯥꯏꯕ ꯍꯤꯔꯝꯗ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯛꯅꯥꯏꯔꯕ ꯊꯤꯌꯦꯇꯔ ꯑꯥꯔꯇꯤꯁ RK ꯃꯦꯒꯦꯟ ꯀꯣꯁꯅꯥꯝ ꯔꯅꯕꯤꯔ ꯐꯣꯏꯂꯥꯛꯄꯝ ꯒꯨꯅꯆꯟꯗ꯭ꯔ ꯑꯃꯗꯤ ꯁꯛꯅꯥꯏꯔꯕ ꯀ꯭ꯔꯤꯇꯤꯛ ꯕꯨꯙ ꯆꯤꯡꯊꯥꯝꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ TA ꯁꯩꯇꯕ꯭ꯔꯇꯅ ꯍꯥꯏꯈꯤꯕꯗ ꯉꯁꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯊꯤꯌꯦꯇꯔꯒꯤ ꯈꯣꯡꯖꯦꯜ ꯑꯁꯤ ꯇꯞꯊꯔꯛꯄꯒꯤ ꯃꯃꯤ ꯇꯥꯔꯛꯂꯤꯕ ꯑꯁꯤ ꯑꯐꯕ ꯈꯨꯗꯝ ꯑꯃ ꯅꯠꯇꯦ ꯑꯣꯖꯥ ꯑꯁꯤꯒꯤ ꯆꯍꯤꯒꯤ ꯅꯤꯡꯁꯤꯡ ꯈꯨꯃꯣꯟ ꯂꯥꯛꯄꯗ ꯃꯤꯌꯥꯝ ꯄꯨꯟꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯒꯤ ꯃꯍꯨꯠꯇ ꯊꯤꯌꯦꯇꯔ ꯑꯃꯗꯤ ꯂꯤꯂꯥꯒꯤ ꯂꯝ ꯈꯛꯇꯅ ꯑꯣꯖꯥ ꯑꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯃꯔꯝꯗꯝ ꯅꯨꯡꯁꯤꯕ ꯃꯁꯤꯃꯛꯅ ꯃꯍꯥꯛꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯦꯔꯦꯇꯤꯚ ꯑꯥꯔꯠ ꯐꯣꯔꯝꯁꯤꯡꯕꯨ ꯆꯤꯡꯈꯠꯅꯕ ꯃꯍꯥꯛꯅ ꯄꯥꯝꯖꯔꯝꯕ ꯑꯃꯗꯤ ꯃꯪꯂꯝꯕ ꯃꯪꯂꯥꯟꯁꯤꯡ ꯃꯪꯐꯥꯎꯅꯕ ꯉꯝꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕ ꯆꯪꯏ ꯉꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯤꯌꯦꯇꯔꯒꯤ ꯄ꯭ꯂꯦꯁꯤꯡ ꯌꯦꯡꯕꯤꯅꯕ ꯚꯥꯕꯣꯛꯀꯤ ꯃꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯛꯈꯤꯕꯅꯣ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯍꯟꯒꯅꯤ ꯍꯥꯏꯅ ꯈꯟꯅꯃꯤꯟꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ